ꯁꯨꯔꯦꯟꯗ꯭ꯔꯒꯤ ꯐꯤꯒꯤ ꯗꯨꯀꯥꯟ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯌꯨꯝꯗꯅ ꯆꯍꯤ 10 ꯐꯥꯔꯕ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯃꯒ ꯃꯈꯣꯏ ꯃꯔꯤ ꯂꯩꯔꯝꯃꯤ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯗꯒꯤ ꯁꯨꯔꯦꯟꯗ꯭ꯔꯒꯤ ꯗꯨꯀꯥꯟ ꯑꯗꯣ ꯂꯥꯏꯆꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯐꯤ ꯀꯌꯥ ꯌꯣꯟꯕ ꯉꯝꯂꯝꯗꯦ꯫ ꯂꯥꯏꯆꯠ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯐꯒꯗꯣꯔꯤꯕ ꯈꯪꯗ꯭ꯔꯦ ꯃꯃꯥ꯫ ꯆꯥꯕꯗꯤ ꯂꯦꯞꯄ ꯌꯥꯗꯦ, ꯁꯣꯝꯗꯅ ꯗꯨꯀꯥꯟꯁꯨ ꯍꯥꯡꯕ ꯌꯥꯗꯕꯅꯤꯅ ꯈꯨꯠꯇ ꯁꯦꯜꯁꯨ ꯂꯩꯁꯜꯂꯛꯇꯔꯦ꯫ ꯈꯪꯗ꯭ꯔꯦ ꯃꯄꯥ ꯇꯧꯔꯤꯁꯦ꯫ ꯂꯥꯏꯆꯠ ꯑꯁꯤ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯌꯦꯡꯗꯦ, ꯃꯥꯂꯦꯝ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏꯅ ꯋꯥꯅꯔꯤꯃꯤ꯫ ꯌꯥꯝ ꯈꯟꯁꯜꯂꯨꯅꯨ, ꯂꯥꯏꯅ ꯇꯝꯕ ꯑꯃ ꯑꯣꯏꯖꯅꯤ꯫ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯗꯤ ꯃꯌꯨꯝꯗ ꯑꯗꯨꯝ ꯐꯝꯅ ꯂꯩꯔꯁꯨ ꯆꯔꯥ ꯍꯦꯜꯂꯣꯏ꯫ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯔꯤꯕ ꯑꯩꯈꯣꯏꯗꯤ ꯁꯤꯕ ꯇꯥꯕꯅꯤ꯫ ꯈꯔ ꯈꯔ ꯌꯣꯟꯖꯔꯝꯕ ꯗꯨꯀꯥꯟ ꯑꯗꯨꯁꯨ ꯂꯣꯛꯗꯥꯎꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯨꯡꯊꯤꯡ ꯊꯤꯡꯈ꯭ꯔꯦ꯫ ꯀꯔꯤ ꯆꯥꯅ ꯍꯤꯡꯗꯣꯏꯅꯣ ꯑꯩꯈꯣꯏꯕꯨ? ꯁꯪꯒꯤꯇꯥ ꯃꯃꯥ ꯃꯄꯥꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯣ ꯃꯥꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯕꯕꯥꯒꯤ ꯐꯤꯁꯤꯡꯗꯣ ꯑꯣꯟꯂꯥꯏꯟꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯌꯣꯟꯁꯤꯔꯥ? ꯍꯧꯖꯤꯛꯇꯤ ꯂꯥꯏꯆꯠ ꯑꯁꯤꯅ ꯃꯌꯥꯝ ꯄꯨꯟꯕ ꯌꯥꯗꯕꯅꯤꯅ ꯑꯣꯟꯂꯥꯏꯟꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯌꯣꯜꯂꯒ ꯂꯧꯅꯤꯡꯕ ꯃꯤꯁꯤꯡꯗꯨꯒꯇ ꯊꯤꯟꯕꯤꯔꯨꯕ ꯌꯥꯅꯤ ꯕꯕꯥ꯫ ꯕꯦꯃꯥ, ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯀꯔꯝꯅ ꯇꯧꯗꯣꯏꯅꯣꯅꯦ? ꯕꯕꯥꯗꯤ ꯃꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯝꯇꯁꯨ ꯈꯪꯗꯦ꯫ ꯁꯦꯟꯗꯣꯏ ꯇꯥꯟꯕ꯭ꯔꯥ ꯍꯥꯏꯕꯨ ꯁꯤꯂꯦꯞ ꯃꯥꯡꯗꯅ ꯇꯣꯛꯂꯣꯏꯗ꯭ꯔꯣ? ꯕꯕꯥ, ꯅꯪ ꯃꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯃꯠꯇ ꯈꯟꯒꯅꯨ, ꯐꯤ ꯑꯃꯠꯇ ꯃꯥꯡꯉꯣꯏꯌꯦ꯫ ꯑꯩ MBAꯁꯨ ꯂꯣꯏꯔꯕꯅꯤ, ꯑꯣꯟꯂꯥꯏꯟ ꯃꯥꯔꯀꯦꯇꯤꯡ ꯃꯔꯝꯗꯁꯨ ꯐꯖꯅ ꯈꯪꯉꯤꯌꯦ ꯕꯕꯥ ꯑꯩ꯫ ꯕꯦꯃꯥ, ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯨ ꯕꯕꯥ ꯇꯧꯁꯤꯔꯥ ꯇꯧꯔꯣꯏꯁꯤꯔꯥ? ꯕꯕꯥ, ꯀꯔꯤꯃꯠꯇ ꯆꯤꯡꯅꯒꯅꯨꯋꯣ꯫ ꯕꯕꯥꯅ ꯑꯩꯕꯨ ꯂꯥꯏꯔꯤꯛ ꯌꯧꯉꯩ ꯇꯝꯍꯜꯂꯒ ꯕꯕꯥꯒꯤ ꯑꯋꯥꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗ꯭ꯔꯗꯤ ꯂꯥꯏꯔꯤꯛ ꯇꯝꯂꯛꯄꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ? ꯕꯕꯥ ꯌꯦꯡꯉꯨ, ꯊꯥ 2-3 ꯃꯅꯨꯡꯗ ꯕꯕꯥꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯀꯥꯏꯗ ꯌꯧꯒꯦ ꯍꯥꯏꯅ꯫ ꯕꯦꯃꯥ, ꯅꯪꯕꯨ ꯉꯝꯒꯗ꯭ꯔꯅꯦ? ꯌꯨꯝꯒꯤ ꯊꯕꯛꯁꯨ ꯅꯪꯅ ꯂꯣꯏꯅ ꯇꯧꯔꯤꯕ, ꯅꯄꯥꯒꯤ ꯊꯕꯛꯁꯤꯒꯃꯨ ꯅꯪꯅ ꯀꯔꯝ ꯍꯥꯏꯅ ꯃꯇꯦꯡ ꯄꯥꯡꯗꯣꯔꯤꯒꯦ? ꯃꯃꯥ, ꯀꯔꯤꯝ ꯇꯧꯔꯣꯏꯌꯦ, ꯂꯣꯏ ꯄꯨꯝꯅꯃꯛ ꯑꯩ ꯅꯪꯅꯕ ꯇꯧꯅꯤꯌꯦ꯫ ꯕꯦꯃꯥ, ꯏꯃꯥꯗꯤ ꯍꯛꯆꯥꯡꯒ ꯁꯣꯟꯖꯜꯂꯛꯄꯁꯤꯗ ꯅꯪꯁꯦ ꯊꯥꯖꯕꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯕꯅꯤꯅꯦ꯫ ꯀꯥꯏꯗꯩꯅꯣꯗ ꯏꯃꯥ, ꯍꯧꯖꯤꯛꯀ ꯍꯥꯏꯔꯛꯈꯤꯅꯨ꯫ ꯑꯩ ꯃꯃꯥ ꯕꯕꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕ ꯊꯕꯛ ꯌꯥꯝ ꯂꯩꯔꯤ꯫ ꯁꯪꯒꯤꯇꯥ ꯃꯄꯥꯒꯤ ꯐꯤ ꯃꯌꯥꯝꯗꯣ ꯑꯣꯟꯂꯥꯏꯟ ꯄ꯭ꯔꯣꯃꯣꯁꯟ ꯇꯧꯕꯒ ꯂꯣꯏꯅꯅ ꯑꯣꯟꯂꯥꯏꯟꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯌꯣꯟꯕ ꯍꯧꯔꯦ꯫ ꯌꯦꯡꯕꯗ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯅꯨꯡꯗ ꯁꯨꯔꯦꯟꯗ꯭ꯔꯒꯤ ꯕꯤꯖꯤꯅꯦꯁꯇꯣ ꯐꯖꯅ ꯆꯠꯄ ꯍꯧꯔꯦ꯫ ꯊꯥ ꯑꯃ ꯃꯇꯨꯡꯗ ꯀꯣꯔꯣꯅꯥꯒꯤ ꯐꯥꯔꯁ ꯋꯦꯕꯁꯨ ꯐꯅꯕ ꯍꯧꯔꯛꯄꯗꯒꯤ ꯃꯌꯥꯝ ꯂꯨꯍꯣꯡꯕꯁꯦ ꯄꯪꯍꯣꯡꯇ ꯍꯣꯡꯅꯔꯝꯃꯤ꯫ ꯁꯨꯔꯦꯟꯗ꯭ꯔꯁꯨ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁꯇꯣ ꯐꯖꯅ ꯆꯠꯂꯛꯄꯗꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯊꯥꯖꯍꯧꯗ ꯌꯥꯗꯦ ꯍꯥꯏꯅ ꯑꯃꯔ ꯀꯧꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃꯗ ꯃꯆꯥꯅꯨꯄꯤ ꯁꯪꯒꯤꯇꯥ ꯊꯥꯖꯔꯝꯃꯤ꯫ ꯇꯥꯃꯣꯒꯤ ꯕꯤꯖꯤꯅꯦꯁꯇ ꯑꯩꯁꯨ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯤ꯫ ꯇꯥꯃꯣ ꯃꯊꯟꯇꯅ ꯍꯣꯠꯅꯕꯩ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯅ ꯍꯣꯠꯅꯕꯅ ꯐꯠꯇ꯭ꯔꯣ? ꯁꯪꯒꯤꯇꯥ, ꯑꯩ ꯈꯪꯉꯤ, ꯅꯪ ꯂꯨꯍꯣꯡꯉꯛꯇ꯭ꯔꯤ ꯃꯃꯥꯡꯗꯁꯨ ꯅꯣꯏ ꯕꯕꯥꯒꯤ ꯕꯤꯖꯤꯅꯦꯁꯇꯣ ꯅꯪꯅ ꯄꯨꯔꯛꯏꯅꯤ ꯍꯥꯏꯕ꯫ ꯑꯗꯣ ꯑꯩꯈꯣꯏ ꯃꯃꯥ ꯕꯕꯥꯁꯦ ꯅꯨꯄꯤꯅ ꯊꯕꯛ ꯇꯧꯕꯁꯦ ꯃꯣꯏ ꯀꯌꯥ ꯄꯥꯝꯗꯦ, ꯌꯥꯔꯛꯑꯣꯏꯅꯦ ꯃꯣꯏꯅ꯫ ꯇꯥꯃꯣ, ꯅꯨꯄꯤꯅ ꯊꯕꯛ ꯇꯧꯕꯗꯕꯨ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯒꯦ? ꯌꯨꯝꯒꯤ ꯊꯕꯛꯁꯨ ꯑꯩꯅ ꯂꯣꯏꯅ ꯇꯧꯅꯤ꯫ ꯑꯁꯪꯕ ꯃꯇꯝꯗ ꯇꯥꯃꯣꯒꯤ ꯃꯇꯦꯡ ꯄꯥꯡꯗꯣꯏꯅꯤ꯫ ꯁꯪꯒꯤꯇꯥ, ꯅꯪ ꯍꯥꯏꯔꯤꯗꯣ ꯑꯩ ꯈꯪꯉꯤ ꯂꯣꯏꯅ꯫ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯪꯅ ꯊꯕꯛ ꯇꯧꯕꯗ ꯀꯔꯤꯝ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯑꯗꯣ ꯑꯩꯈꯣꯏ ꯃꯃꯥ ꯕꯕꯥꯁꯦ ꯊꯥꯏꯅꯒꯤ ꯋꯥꯈꯜꯂꯣꯟ ꯈꯔ ꯆꯠꯂꯦꯕ꯫ ꯃꯣꯏꯒꯤ ꯋꯥꯈꯜꯗꯗꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯊꯕꯛꯁꯦ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯟꯕ, ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯕ ꯑꯁꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯅ ꯌꯥꯔꯛꯀꯗꯕ ꯃꯥꯟꯗꯦꯅꯦ꯫ ꯁꯪꯒꯤꯇꯥ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯣ ꯇꯥꯕꯗ ꯃꯥꯅ ꯇꯧꯖꯅꯤꯡꯂꯤꯕ ꯊꯕꯛ ꯑꯗꯣ ꯌꯨꯝ ꯑꯁꯤꯗꯗꯤ ꯇꯧꯕ ꯐꯪꯉꯔꯣꯏ ꯍꯥꯏꯕ ꯈꯪꯂꯦ꯫ ꯑꯗꯨꯅ ꯃꯥꯅ ꯌꯨꯝꯒꯤ ꯊꯕꯛꯇ ꯃꯁꯥꯕꯨ ꯕꯤꯖꯤ ꯊꯝꯕ ꯍꯧꯔꯦ꯫ ꯈꯔꯅꯤ ꯃꯇꯨꯡꯗ ꯑꯃꯔꯒꯤ ꯃꯄꯥ ꯃꯁꯥ ꯀꯟꯅ ꯉꯝꯁꯜꯂꯛꯇꯕꯗꯒꯤ ꯌꯨꯝ ꯄꯨꯕ, ꯕꯤꯖꯤꯅꯦꯁ ꯌꯦꯡꯕꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯑꯃꯔꯒꯤ ꯃꯊꯛꯇ ꯂꯣꯏꯅ ꯂꯥꯛꯂꯦ꯫ ꯕꯕꯥ, ꯑꯁꯨꯛ ꯆꯥꯎꯕ ꯕꯤꯖꯤꯅꯦꯁꯁꯦ ꯏꯊꯟꯇꯅ ꯍꯣꯠꯅꯕ ꯍꯥꯏꯁꯦ ꯄꯨꯕ ꯉꯝꯂꯛꯑꯣꯏ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯁꯪꯒꯤꯇꯥꯁꯨ ꯑꯩꯒꯤ ꯊꯕꯛꯇ ꯃꯇꯦꯡ ꯄꯥꯡꯍꯟꯒꯦ ꯍꯥꯏꯅ ꯈꯜꯂꯤꯅꯤ ꯕꯕꯥ꯫ ꯕꯕꯥ, ꯅꯨꯄꯤꯅ ꯃꯄꯥꯟ ꯊꯣꯛꯅ ꯊꯕꯛ ꯁꯨꯕꯁꯦ ꯕꯕꯥ ꯄꯥꯝꯗꯦ ꯍꯥꯏꯕꯗꯣ ꯈꯪꯉꯤ ꯑꯩ꯫ ꯑꯗꯨꯕꯨ ꯊꯕꯛꯇꯤ ꯁꯨꯗꯕ ꯌꯥꯗꯕꯅꯤꯅ
babana phadri phawba ai kharani babagi mahutta tamogi mateng pangjage baba. Machaga mamaugana haimanbadagi Amargi mapasu mamau nupina thabak suge haibado yare. Sangitana business ado pubadagi hana Amar mapa machana purambadagi hena chatpa hogalakle. Kharani matungda Amargi mapasu naba phare. Aduga Sangitasu machanupa ama phangle. Sangita angang yaubadagi mapuroibagi thabakta mateng pangba ngamlaktre. Bema nangumba imosidi yum khudingda phangba oisanu. Yum asina warakpa matamda nangna wana nupagi thabak khangde nupigi thabak khangde nangna kanna honabadagi ngasi yum ase nungaireini. Ima nupi oibagi punsi haibasidi thabak punamak suba tai ima. Laisari ngaidana mama mapagi mateng pangba mau oiragana imung manungi mateng pangba aduga mama oiragana machagi mateng pangba asini ima aina su taurise. Imung manung mani mamau punamak nungairakpa matam asida nongma Amar thabaktagi halakpada mana thauriba car ado gari amada thengjanbadagi makhong na ama tekli. Pau ase tabada imung manungi miyoi punamak hospital da laklammi. Tada angang se makhong da kanna thomjanbadagi makhongi saru se ahum thokna tekle. Ha kamai tawraga phani adudi Doctor na khara yang na phanaba tobiro. Kiningai budi karim leite phadi pharakani ado tobatabu matam khara di changani. Amar hospital da admit tawduna lehaure aduga mama mapa yumgi misingna mayumda halakle. Mama aisu imit se sokchalakle akhoigi business sina kamaina tawdoiba khangdre. Ichanupa oire makhong tektana taana leiri. Imau nupi oire angang pikli yumsina karam haina pudoiba khangdrene mama. Handak tauri sibu karamba dosano khangdre. Mikup amada loinamak mangkhiba haido oidoira khangdre. Ima baba noi karimata kok sanuo ai leiri sidi aina loina tauniye. Bema kari wanone nangna hairi dubu nangna karam haina taudoino. Angang haire pikli angang se thadoktana chatpa yaroine bema. Ima karimata khanganuo angang se aiga loinana adum leijaniye. Ima su leiri aigi mateng pangnaba kari waruni haige. Bema aina ngamlingai imaugi mateng pangani ado angang se yam pikmalli mikup amata phau angang se mama thadokpa yaroine bema. Karim khanganu ima ai hayengdagi tamogi office chatkani angang sisu puni aiga loinana adum leijaniye ima. Sangita mathang numittagi pikhraba macha ado puduna mapuroibagi thabakta mahut chinba chatlammi. Thabak mafamda angang ado ngahak leitana kaplakpadagi Sangita thabak mu ngahak su angang mu ngahak them tawduna thabak surammi. Asum tawduna matam haujin khare. Tha ahum matungda Amarsu magi makhong ado phadana mayumda lakle. Mana lakpadagi business ki thabak mayamdo mana loina puba haure. Ima baba noi uredana Sangitana angang macha se yaw yawna yum pubaga loina na akhoi gi business isu kya phajana puraino haibado. Mama babana thaina dagi nupina mapan thokna thabak subase phatte haibado aranba wakhallo ni baba. Hoi chummi ibungo ngasidi imaugi haktaktagi babasu wakhal tare nupi amana taubu tauge hairabadi afaba lambida punamak tauba ngammi aduna nupibu kedaunungda phajanna thamoidani moisu ningtamna hingbagi ayaba pigadani. Bema ima babagi wakhallondo lalammi ngasidi imauna nupi oibagi punsi se imung manunggi thabak tauba mapuroibagi seba tauba asi khakta natana mapan thoktana thabak suduna su yum puba ngammi haina malemda utpase imadi nangi nanemni haibada yamna chauthokchaningai ni bema. Ima
नुपी अमना तौगे हायरबदी मचानुपी ओइना ममा ओइना मनेम ओइना तांकक पुनमक्ता युमगी मतेंग पांगबा याय तौबदबु मथौना लैबा ताय होनबा खरा कनबा ताय इमा युमगी ममा बाबागी मतेंग पांगबदा फंगलिबा नुंगाइबसे मनुंगाइ मखल अमनी ngasi aina tawribase ima baba tamo noi mayamgi matengdagi ngamminiye ima ngasi aisu yum asigi mauni haibada yam haraujei ima अमर अमसुंग मागी इमुंग मनुंग याम हराव नुंगाइना लेरम्मी अमरगी ममा मपासु मोइना खनलिबा वखल्लोन अदो लाली हाइबा वखल तारकले इमुंग मनुंगदा थोगलिबा अवा अना सिंगदुसु लोइना कोक्तना नुंगाइबगी मतम हाइदो लागलम्मी नोंगमा इमा लाइचत अदो अमुक्का लाकपदगी सोर होनबा ngamlaktadana अखोई मणिपुरदा मी मयाम सिरे हाये हयेंगदगी अमुक्का लॉकडाउन हौरनी हाइना लाउथोखरे ha